ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯥꯟ ꯏꯔꯣꯟꯕꯝꯅꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯅꯦ ꯌꯦꯟ ꯑꯉꯧꯕ ꯈꯔ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯃ ꯍꯤꯡꯅ ꯁꯥꯡꯅ ꯑꯗꯨꯝ ꯈꯦꯠꯆꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯛꯑꯒꯦ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯏꯟꯖꯥꯡꯅꯤꯀꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯌꯥꯝ ꯆꯥꯛꯁꯦ ꯑꯩꯅ ꯈꯥꯡ ꯇꯣꯠꯄꯗꯣ ꯅꯥꯀꯟꯗ ꯍꯥꯞꯆꯤꯜꯂꯕ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕꯁꯤꯗꯤ ꯍꯥꯎꯔꯦꯍꯦ itu ngà tàu đã điểm tung hình bé cái luôn này ngà chao về video này mình em phải kỳ lắm nữa mới review rồi nè pan cái đó nữa bạc khát lên nữa làm cảnh thùn sang làm điều ngài
ꯍꯥꯎꯋꯦ ꯐꯖꯅ ꯉꯥꯗꯨꯗꯤ ꯃꯔꯨ ꯃꯟꯅ ꯂꯩꯉꯩꯗꯕ ꯌꯦꯔꯨꯝꯅꯤ ꯃꯌꯥꯝ ꯊꯣ ꯃꯌꯥꯝ ꯐꯖꯔꯦꯍꯦ ꯉꯥꯁꯤꯗꯤ ꯄꯥꯏꯔꯣꯝꯁꯦ ꯂꯣꯏ ꯀꯣꯠꯁꯤꯜꯂꯒ ꯅꯝꯅ ꯆꯥꯔꯒꯦ ꯅꯝꯅ ꯑꯣꯏꯅ ꯇꯧꯔꯒ
ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯅꯧꯕ ꯌꯥꯎꯕꯤ ꯇꯥꯔꯗꯤ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯨꯛꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ